Thobal District ke Khangabokta Laiba Sur Hospital da ana layenga mari leinana Thobal Okramdagi Ningombam Albert Koba patient amagi mioi amana hospital Thingjin gani haiba Yaona Sur Hospital da tongan ba aranba charge kaya Tourakpa Laibak Thibani hairaduna pung nifunipan gi manungda faminaduna wakal taminaba natraga sengdoktrabadi logi mateng lauragani haina Sur Hospital Management Committee na fongdorakli ngasi Sur Hospital da pangthokpa paumi singa unaba amada Hospital Management Committee gi member E Jibon Meitei na fongdorakpada Albert hariba mioi asigi loinebi NRT asi January 13 da hospital asida pukhalaktuna layengki masigi matung February ama amasung February 3 da naba phatre haiduna pukhalaktuna layeng laba matung mayumda hanki adumakpu February 3 gi ahingda makhoibu layeng liba doctor aduda anaba asi henjulaklai haina phone tawraki doctor na madu oirabadi hospitalize tawdaba yararoi haiki adumakpu makhoibu layeng liba hospital asida pukhalakpagi mahuta Siza Hospital da oina pukhatuna layeng lamne makhoi Sur Hospital da pukhatlamde hospital asidagi refer tawkibasu laikide hairaduna February 3 ta Albert hairiba mioi asina Sur Hospital da laklaga hospital asina tharakliba hidak singdagi adverse drug reaction tholakpani hairaduna anaba asina changliba paisa sing Sur Hospital na puthokadabani yadragana hospital Thingjin gani haiba yawa demand gi mawongda akanba wahai wata kaya sijinaraki patient party na fongdorakpa wahai wata asida kanagumba kharana hospital asigi mingchat hiananaba manungda sinbagi lalong manba wahai wata khara yaurakpa amadi mami tabagum tawi masimakti tahonjaningde doctor kudimakna mahaki patient singbo awafamda tahaninglamloi hairaduna ngasigi thawong asi hospital amasung doctor gi ethics da yamna sokpa maram na patient party ga pungni funipan gi manungda faminaraga waroshin ama purakpa natragana sengdoraktaba taragadi logi oiba mateng lauragani haike walokramdagi ningombam alwana mahaki nupi koi anabaga mari leinaba counter oina tawba adugumba allegation ama nasi thengnaba sida Sur Hospital Management Committee gi Maikai dagi wafam khara chengdoi anaba nupi masasi January 13 da pukhalai hospital sida yengame haibi report mathang tarik amada February gi amuk naba phadre haidana laaga yengba adu mathang da amuk naba phadre haidana tarik 3 da yengi sigi 3 gi yengba sidadi ma concern way haiba doctor hoigi siga direct hatheng nanu unarab matungda maga contact number launaraga koi magna yengo matangda dengban da nungai draga phone contact to bo haiba adu hairiba khabar da thengnari go wafam di anabagi nupi sigi husband sina doctor da ahing nungai da contact tawre anabji henjilai haibani doctor na hospitalize tawdabe yararoi haibadagi man hospitalize tawdini hai hospitalized to haibasi doctor masa lairiba Sur Hospital da haibani tobudabu mahangna sijo hospital da puraga yengamde yengibasi Sur Hospital da ma pukhalamde Sur Hospital da gi refer to bulaite adu man sijo hospital da yengaba matungda sijo hospital da go yengage haibagi doctor da ya logi sulaite denglaba matungda date 7 da hospital Sur Hospital da laga ai asomda yengba kanduda hoigi Sur Hospital dagi piri bedalan thaki adverse reaction na maram oiraga ekoi tonganba anawasi yamna sathiba phiba humda leire aduna pesa mayam changle pesa si puthopi gadabani haibagi yamna shop oibna taba hard oiba mongda ekoi demand gi type ta achang pesa hospital thokadami haibadagi ekoi management committee amkan khanna ge karmain tawri no haibada nasi mak provider wari Sur Hospital gi doctor si tongan ba community ground da mayam gi seba tawduna as a doctor profession na tabida atopa line da miyam gi huju thore ba thodo wa thok te age mateng bangduna mangon gi community wai ba adu ba du yamna tawba thabuk mayam ma pangthok ta leiri bisina community ground da hotsal sam yam changa magadi adu di management dawra ba patient party ru war mani lupa liching taram tung ya hana mateng pangno tawro haibagi aya ba khanna matung da nongan ba tarik nipan gi
Sawanjin Mita Lapakan Sida, the Palestine City, Sale of Simbira, Mating Pangu, now don't find on the Sikara, Karimana. It's some immunity, Wakamama Tamuraga, at the mind of Wadagi, Haiba, Rosiki Albert Sina, Kari Haige Haibabu, at Sang Bukurima Putoka Davani, Natragadi, Tongan, but the man when a Rupa Lamanga, the man with Torogani, Yarena Hospital, Haiba, Wakum Kayama Tami. Aduda Equina Hangningo Hangdi Sur Hospital si Tawal District Amasung Manipur da Sahi Ani Makai Mukta Hanali Halakoda Miam with Hazabulina Yagasida Hudibol Halakoda Nasigi Mahanga Pungoli Wakum Jinatana Atopa crime and crisis Amata Tokitaba Yam the prominent or Kalaiba Adumba Hospital Ama Kanagumba Karana Karigumba Ground Karadagi Hospital Asigi means a Tia Nava Amadi Natraga, Doctor Gi Profession da Miamna, Hudona Sakanga Riva, Dr. Somen Kumargi, Minchat Tia Naba, Manung the Sinbagi, Lalong Manba, Wahi Watas, Hara, Jarokwa, Agi, Peasant Party of Pungo, which the Git Tenazava, Mami Tawum Dawi, Masimak Yarimaki, Tohaning de, Manipur Laiva, Dr. Kudimak Magi, Profession, my Pang, Hona Javungatani, Dr. Na Peasant Singbo, Awa from the Kedumusuta Haningamoy. Aduna, Nasi Toriba Toro Asidi, Hospital Amasung, Doctor Gi Ethics da, Yam Sopo Maramna, Ekoi Pungo Vireba, Pesen Gambuna, 48 hours Ki Manunda, Paminaraga Waruchinama Porokpa Natraga, Single Taraga de, is it Giweba, defamation suit ama, a case file Toragani. Sur Hospital gi proprietor Dr. L. Somen Kumar na haikibada hidak guli asina adverse drug reaction thokpani haibasi angakpani patient aduda thariba guli sing adu pregnant oiba nupi singda thariba safe oiraba hidak sing ngaktani mangonda antibiotics na chingba injection su amata kapkiba leite drug reaction haibasi di ayambana inject toba mida thokpani hospital asina lana hidak thaba amata nate hojek patient asina pharak letabada ikoi su harauribani hairaduna Hidak asi thariba pregnant oiba nupi amatada reaction thokdraga mangonda matau karamna reaction thoklibano haibasisu hangningai oiri haike drug reaction haibasidi oirambasu yai oiramdabasu yai karigumba oiramlabasu hospital na saba hidak sunate safe oire yare haiduna puthorakliba hidakni maduna reaction thokle hairagadi hospital na responsible karamna lawgadawri hairaduna hospital asida hekta aranbasi na bahotnaba mawongda laklaga akanba wahai wata sizinaramba adumakti nungaitaba fawi haike Tangpo zikin pasi amna pingat aga amna deki mina hayab zuta dabi ai ngang wa zuta de tap nei wa ngang no hone wa ngang bi tanza ga man pi jan de khudong bi tila tila du to ba da to ba tawra de as masi wari je ko na sanarage ai patient jam lei ngai te no wari sanwa wa hai de di haziki ma je aduga hoi phone number de longna re manager ga du ma sakre adi mana high allegation say hidak bully sina tawbadi adverse reaction thokpani have number 1 number 1 adverse reaction ma date 30 dagi treatment to bo hore antibiotic hari mangonda ka khiba amta leke tablet khata adi si antibiotic sing safe in pregnancy pregnant women ladies mayamam lei moi loin thari fever dor lak ba jima mathunda fever dor lak nate cough dor lai sida thaba azithromycin thai pregnancy da safe google dum changa ying is azithromycin safe in pregnancy Thokana di paracetamol. Adagi aziki nupaji na ingon da dhamka da paracetamol wa antibiotic ni hire man. Ai ji nang paracetamol ju nang antibiotic ni thajal. Asing mami ji na ingon allegation tawre. Adu drug reaction hire bisidi aya man injectable wa injectable pot ka pan. Mangon ko ina hu ma pijaba te phatano pijaba amtana te na pharadi na mane phawdi ma haji phare stable wa kana ko harau bum phawse. Ma phani ni patient. Aduga mangonda loina mi kanamda the reaction thoktra mangona kamai thoino have question on adi mi loima si guli loin thari pregnancy da ma mathana kamai reaction tho sometimes drug reaction is the oiramba ya oiramda bi oiram means lower si drug to this hospital na saba hidak nate adu di pharmaceutical company tai nata moina yare ccg ne na saraga thaduro bo hidak ne adu guli no reaction to hai tardi we are not responsible for it. Ado it has been humanity ground that my do to that my sanger hermina my zip my tea my wow when you do that in my think pangsi aduga mana humanity ground fazana laga hiram magadi
मागी चंगु पुन पुथोपिरमजु अदुबो पांथोकेना खनमन पाने अदु माना एकता अखोइजे अरानबा सिरगा करिमता केनो तौदबा गी टाइपता उसी थवोइदना गुंडा फरा सारगा धप तौरगा लौगे तौदगी कोइना अदुगी नुवाइतबने अदगी किदंग अदगी मान नुवाला हाइजे हांदी चंगु पैसा खतंग लौगे हरमने हजिति रुपा लाख मंगा दे ता लौनी अदि हॉस्पिटल थिंजलुरा हाइबगुम्बा हाइदि यामना कई हाइने सुमाइ तौरी कोइ कमाइ प्रैक्टिस तो भाई अइना लाना सेरान तुरान ऑपरेशन तौसलुब्रा लाना लेलुरब्रा ओनली मागी टेबलेट तु थारे इम्प्रूव तौदे हाइबगी अतोपम ससर अदे माना निमित्तु चलिबे निमित्तु हॉस्पिटल ला लामरते मा दुम मयुम ने दुम ससर एडवर्स रिएक्शन दु थोएना हाइरो अद मा 5 6 7 डेज हिदाक चारेने थोक्तरगा हाइदि नोंगाला कमाइ थो अदुना सिदि क्वेश्चनेबल ओइबे मयाम यावरे अदु हेता किलाउ नमगा हेता गुंडागी फरागी टाइप त मान तौबो खरा यावसि याम नुहाइ हाइदि प्रैक्टिस तो कोइ द डिमोरलाइज की टाइप त फील दौ भाइ ता अदुना इना सिया सिंदि याम नुहाइ फनी ngतनि कोइना करम गान पेशेंट बु केनो तौन अदगी आई इसामा इसाई ई पिरगा ऑपरेशन सेम पेशेंट द ई पिनिया लेदो मी द पेशेंट की दम ई डोनेट तो बनु पान पेशेंट की दम हिदाक ले बिरगा लाइंग बनु पान सु हॉस्पिटल लाइक पैसा हम याव दे पोते हाल मैं आम ताबी अदगी पब्लिक की लेते लाम तो अमा तो बद अदम इसान सल मतिंग पांग मागी जु कुमाई पांग द मागी नेचर हाइता याम लू द नेचर हाइदी पूरा माना चावरबनी माना ngambani akoi kenom leiro haibi kai khanmano khangde mana line do busin kitang ngai Sur Hospital gi Assistant General Manager TH Rajesh Maitai na phongdorakpada patient asina hospital asida yengba laklangba matamda hospital gi maikai degi RMO singna yamna fazana hotnaduna layengkibani adubo patient asigi mapuroibana hospital asibu amadi doctor singbu mingchathiba yaba mawongda Tourakpa asi Laibak Thibani haiki Ningthomsam RT wife of Robert Thawal Okram degi patient asi hospital da masa nuaitre rum hoina yengbu lami phalami maji doctor amadi RMO leiba mayam sine treatment piba matamda magi tawom thokpa hospital site degi punamak yam phasal gi hona jagi mana nuaitre na social media da kaida hospital asibu doctor leiba mayam asibu minchat thina bomongda mana thagalakpa irakpa koi mayam thina sare sigi matang sida aina hainingudi mana ahanba lakpasida layengure sida chalure emergency da mana ICU yore magi nipisi ham kana ngamdre haibudi sie sang pu hospital da lakpiram man umsa patient mixla da lakpa mong jisu moya hum mari je kemo class ka se lagai di ubuda kitam kirak po to adu moina kona haipasi sida yore ICU yore asang mo pesado di hospital ko thokada ni haibudi go namdai sida numit sida masu ngang je khoi ngang mo kitang ta da bida ma wa kitang kalap tingang ado khoi khumgidre management tang khana jaraga pau jara ke haje nongalaga ayukta mongonda management gi site gi sar somen ji di yam thin jengin nangi mi yawa na ta bu mating pang nupa ni ma su kitang waru male pa sing tara mutang ji mating pang jina haina gi adugi matung ta bada nongambagi numit sawon jen numit sida mana laga yamakan mo hai kharsu tharame hospital ji mana yam nuaituna digi hida ki maramda mana knowledge kyam leibunu bi khangre ma hida ki maramda pallaga yam ngam adugi matung da ma ji hospital Thingjin lura social media da viral lura no ji smaina tawbunga mami hai bi wari wata oxygen rabi laga season biram hospital adu si mayam gi sewa tawdena tholok hospital ni mayam gi awana patient ju mayam ma leiribni hospital laga sumain mak tawbusidi management side ki kitang nuaja